Lakhipuronline puthokchaba October gi tang ahum ningthau kaba numit ki Khomjinba Pao tabirase. Ahanbada maruoiba Pao Brahmaputra Turelda hi irangna khibagi thodokta thiba phangdana leirakhiba Circle Officer Sanju Das ki hakchang ngarang phangkhre. Manipuri singna khunda laitaduna leiriba Assam gi manung hunjinba mafam singda MPF ki mihut kangbu amana changsinduna yengsinkhre. Sonai gi Bir Tigendrajit Auditorium da nongmagi oiba Thang-ta gi training kam familiarization gi thorom pangthokre. Lakhipur ahal marupna sinduna October gi tang amada malem gi ahal singi numit khorirol sanglen Lakhipur da pangthokre. Amasung Laikol Imphalna Khetrimaim Subadani gi wari macha gi lairik asengba iral nainakre. Haujik mapung oiba Pao tabirase. Assam gi Dhubri Zilla da Brahmaputra Turel da haukiba September gi tang 18 Sagul se numita thokiba hi Iraq ni khibagi thodokta thiba phangdana leirakiba Circle Officer Sanju Das ki hakchang ngarang phangkhre. Thodok phamdagi kilometer amarom chathoklaga mahaki asiba hakchang phangki. SDRF, NDRF amadi BSF ki mihut kangbu singna thi humbagi thabak numit marini leptana thi humbagi thabak chatharaki. Thodok asida laikhidraba Sanju Das Kasar Jilla dagini mahakna laikhidabada Mukhyamantri Dr. Himanta Biswa Sarmana awapa phangdokre. Thodok asida nupi angang yauna miyoi 19 Iraq na basida yauki. Assam gi manung hunjinba mafam singda Manipuri singna khunda laitaduna leiriba mafam singa I pau phaunaduna Manipuri People's Front MPF na lup asigi maruoiba pandam ga loinana lamdam asigi chakot thorang kaya paikhanana ba honari. Masiga iroinana MPF amadi amsuna samas asibu chakhanana ba honaduna lakle. Manipuri People's Front ki mihut kangbu amana September gi tang 13 amadi October gi tang amada Assam gi khungang kayada khongjang asi hauki. Mihut kangbu asina September gi tang 13 da Golagat Jilla gi Lakhinagar Manipuri Bosti amadi Naujan Manipuri Bosti da chatuna mafam adugi Naha amadi mahiroi kayaga unaduna sana khonaba masamo phana thamba amadi hojiki matamda sarkar gi thabak ama phangnaba honabada mayok nariba awaba kayagi matangda wari watai sana khibaga loinana Lakhinagar gi local club ta volleyball khudol tamki matungda lupasina Karbi Anglong Jilla gi manung chanbada Amrajan Manipuri khungung da su changjenki. Mathangi numit October gi tang amada lupki miyoi singna Hojai Jilla gi manung chanbada Gochara Manipuri khungang da Manipuri Royal Club da mipuma mapangthoktuna khungang asigi awada pakaya gi matangda kupna wari watai sanaki. MPF na makhatana khungang kaya da changsinana papandam thamri handaki khungchada sida MPF ki Secretary General L Ingangamba Dr. Purisabam Biramani Advisor MPF Central Committee Maibam Raju AGS Central Committee Ngasepam Sanahal President Amsu Amadi Executive Member MPF Central Committee Sarugyaki Haina MPF ki Secretary General L Ingangambana Paudam Lagli. Kasar District Thang-ta Association amasung Thang-ta Martial Arts and Cultural Association Sonai ga khusamnaduna Bir Tigendrajit Auditorium Kalibari Road Sonai da nongmagi oiba training kam familiarization program pangthokre. October gi tang ani nongmaijing numita pangthokiba thoram asida maruoina 13 suba Assam State Level Thang-ta Championship ta saruk yarugadaba sanaroi singbu Kasar District ki coach amasung official singa sakhang maikhang nahanba amasung training pibani. Program asida Kasar District Thang-ta Association gi maigedagi coach amasung official oina H Bisanta Singha, Merina Singha, H Biswajit Singha, KH Bhutachandra Singha, Ingudam Dijendra, Sarat Singha, L Shyamol Kumar Singha, Abdul Matalib, Amadi A Bikramjit Singha da Kusinaki Hairi. Thauram asida Kasar District Thang-ta Association gi makhada leiba Academy Taruki Sanaroi Umbutara Nithoina Sarugyaki Numidasida Sanaroi amasung official singna Grandmaster Oja Huidrom Prem Kumar gi Mapok Numita Oja asigi punsi nungsangna nada yektana leinanaba mapugi mafamda thongnijaki. Thauram asida Kasar District Thang-ta Association gi Chief Advisor Purnendu Das, President KH Bhutachandra Singha, Secretary Rajeshwar Singha, Joint Secretary A Bikramjit Singha, Ingudam Dijendra, H Biswajit Singha, Vice President L Shyamol Kumar Singha, Secretary Thang-ta Martial Arts and Cultural Association Sonai,
Rupam Sharma coach Kamranga Thang-ta Academy, Anil Kumar secretary Salai Thang-ta Academy amasung Abdul Matalib treasurer Kasar district Thang-ta association saruk yakhi. Lakhipur ahal marupna sinduna October gi tang amada malemgi ahal singi numit korirol sanglen Lakhipur da pangthokre. Loop ki president Thoidingjam Dhirendra amadi vice president Ayekpam Kulachandra na mifam mapo iduna pangthokiba thauramda retired professor Dr. Posamam Rasbihari na thoiba wangangloi oina wangangladuna ahal singna thengnariba awaba amadi sarkarna ahal oiraba singi damakta piriba khudongchaba kayagi maramda panduna wangangki. Thauram asida saknairaba ahal ahum Paunam Nilkantha, Riazuddin Chaudhuri amadi Jagabandhu Das ki mafamda Senior Citizen Award pituna ikai khumna jakhi. Retired Professor G Narhari Sharma na taramna hokpa amadi haudok warol pikhi. Numid asiga mari lenana Loop ki Thoburan Ingudam Binod amadi atai member singna numid asiga mari lenana wangangki. Chandpur Puja Committee na chahi kutingi pangthoktuna lakpa Durga Puja gi rat thauram kumsi kumja asida chahi yangkhai surakpagi harau nungai pa phongdokpaga loinana golden celebration pangthokpa asida Loop asigi president Lairenjam Rambabu secretary Khumukjam Chandramohan amadi Cashier Namram Nabachandrana irat puja asida saruk yabirana ba paujelakli. Guwahati da chathakiba Bharat amadi South Africa gi marakta sanakiba T20 match amada Bharat ki over taret matungda khanghaudana linama sanafam da changlakibadagi ngaihak ki oina sanabale pataki. Ngarang nongmaijing numit Indonesia da football match ama chatharingai da Kanglup ani gi marakta khanghaudana thoklakiba khana chainabagi thodok amada siba migi masing chamaga marfu henkre net sinaba yauna thokiba thodok asida miyoi kayamarom asoka panangkhe. Laikol Imphal na sinduna Imphal gi Manipur Press Club ki auditorium da Khetrimaim Subadani na iba wari machagi lairik asengba iral nainakre. October gi tang ani da pangthokiba nainabagi thorom gi President Manipur University ki Dean School of Humanities Professor Nahakpam Arunana oikhi. Lairiki maramda Imphal College ki Principal Professor M. Priyabarta, DM University ki Faculty Member Dr. Roybala Hikruzam amasung Manipur University ki Faculty Member Dr. Wahengbam Kumari Chanuna kupna nainabikhi. Thauram ki welcome speech na Laikol ki Secretary Guru Aribam Ghanapriyana pikhi. Ai bina Academy Awardee Khetribir amasung Senior Columnist Dr. Rajkumar Gunachandra da ikai khumnaba utuna khudolpot lanthoki. Dr. Longjam Sangitana Vote of Thanks pikhi. Saknairaba aiba Moirangthem Rajendra Yumna Manimohan L Memo Laisram Romola Lamabam Gojendra na chingba sarugyaki. Akon dipong libaw zabi lagi asing iral hay wali zabi lagi ta sidiki libaw nuti ni saktam singa sisu mahaki hana tadi sakara ka mamam da wali zabi lagi o dipong kre na koi kana no nung simba aduga mai sham su mai sha hay wali masa singa da kongbo ki yeki ba nuti ni saktam sing Aroi bata maroi ba pau amukhanna Brahmaputra Turalda hi irang nakhibagi thodokta thiba phangdana leirakiba circle officer Sanju Das ki hakchang ngarang phangkhre. Manipuri singna khunda laitaduna leiriba Assam gi manung hunjinba mafam singda MPF ki mihut kangbu amana changsinduna yengsinkhre. Sonai gi Bir Tigan Rigid Auditorium da nongmagi oiba Thang-ta gi training kam familiarization gi thoram pangthokre. Lakhipur ahal marupna sinduna October gi tang amada malem gi ahal singi numit khorirol sanglen Lakhipur da pangthokre. Amasung Laikol Imphal na Khetrimaim Subadani ki wari machagi lairik asengba iral nainakre. Lakhipur Online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.